Tamnabi wari asi akhoi samajta chahi kayadagi linaduna lakli. Masi kari potno karamna oibano haibagi matangda wari khangjin bayai. Masi ki tamnabi asi mayok na bami kaya sulai. Aduga akhoi irakta jadu tawba mi nupa natraga nupi lay. Makhoi asina mibu awaba tahandaba natte. Jadu amadi masi ki hiram sida laichu kiduna miwonda ot naiba normal life tagi hendoktuna chatkiba charoi daba chinjak chakiba kanglup sulai hairi. Makhoi adubuna hindi da dain natraga chureil kawi. Masigi matangsu ningsing jabaga loinana matam amada Europe ta yamna kana chathakiba witch hunting witch trial gi maramna maral leijadaba nupi kayabusu hatpi khibagi wari su thamjage. Aikoina asigumba wari su tare madudi kanagumba amana ahing thengna mamna halakpa tanjata tamnabi nupi thengnaba. Makhoi gi khujin sagi masam iphafai ya chawi ubada kiningai poi. Hai ribu tamnabi sing asigi khong maning lomda unthoklaga pali haine. Asumna su hai tamnabi nupi sing ase pukang binupi sikiba singi thawai na sayon bani natraga mawama puroi bana ot nei badagi sikiba nupi singi thawai ni su haine. Hai ribu tamnabi sing asigi wari laibak singda thaina dagi hauna lina duna lakli. Adu oirabadi makoi asigi taibang ama lairi jatla. India dana hena wari asi lina bagum tawi. Mangda haijakiba dain haiba wahe se Sanskrit ki wahe dakni dagi lakpani. Dakni haiba se Hindu gi ariba lairik singda yauri. Masi Hindu gi devi kali latpi nupi bu haibani. Masi gi nupi asi jadu su hai amasung mi gi sa su chai hairi. Masi tanatana Maharashtra da khunggang amalai mingna harangul kawi. Mafam masida dain nupi singi punpham amalai hairi. Makoy asi mi gi I thakpa kanglup ni. Kiningai oiba mi singni. Matam amada Europe amadi America da nupi kaya marombu haki makoi bu hingna mai thaki dain ni natraga jadu tobi nupi ni haiduna wari asumna ni matam amada Europe da chatnabi ama lairami madugi ming witchcraft kawe. Witchcraft haibadi jadu gi bidyada hainabi laiba practice toba sing nupi oiragana witch kawi aduga nupa oiragana wizard natraga jadu toba mi. Christian dharmana Europe ta power laklaba tungda law ama pass tawki madudi witchcraft tawba kanglup thenglaba tarabadi hatkadabani. Masigi law asi aduki matik kalammi madudi kanagumbana masi jadu tawbini haibatagi mathawni mabu pharaga mai tharaga hatli. Masigi law asigi matungina Europe ta Inkumja 1484 dagi 1750 gi manungda minimum 2 lakhs maral leijadabi nupi singbu hatki. Masigi chahi chaniyang kaya sigi manung sida Europe sintungna padri singna nupi singbu jadu gi maral siduna yamna hatpiki. Padri singduna khungangda bichar phammi maral leire haiba mi dubu puraklaga phaduna thammi khungangi mi khuding punsillaga nupi dubu natraga nupa dubu noksinbi tin sichinbi mayam chong phalli aduga mayam gi mangda mai thai natraga khungang dudagi natraga laibak dudagi tanthoki masibu witchtrial korami. Matam duda mi khara su lairami makoi gi thabak haibabu jadu tawbi nupi thiba masida izzat su lai paisa su phanglammi. Thabak asi tungdadi profession oina oiki salary fajana pirammi amasung lona mateng su tawrammi. Loinana just sing dugi kharcha mi hat pagi kharcha pumnamak asing asai gi jadu tawbi nupi adugi imung manung mari mata dagi lawrami. Padri singi order di nupi sing adubu awaba suki matik pigadabni madudi masana maral yadriba phawba maduda thawai chatkre madu saitan nani khangadaba. Masigi law asi matamadugi pop na yarami maramasina mafam kuding court semlami nupi ama maral leire haiduna hatkrabadi magi lantum sarkar na lausinki. Ahan badadi lairaba amadi hanubi nupi singda masigi maral toina sirammi tungdadi senthumgi apambadagi middle class family inakhunba nupa nupi da mityeng tasinba horakhi. Kanagumbana yengthiduna khut thinjin birabasu chingnarga pharammi aduga sidriba phaw chairak pirammi. Loinana maga kanagumbaga mari lainabra madusu yamna kanna hangi. Matam maduda jadu tawbi nupi ni haiba khangbagidama khudam kharaga thamlammi madudi sambru leibane chingba tinna chikhiba sport oirabasu lemna thadoklamde. Matam masida witch phabada maming chatpa nupa ma lairami magi ming Matthew Hawkins kawi. Mahak mai paktaba
ꯐꯦꯂꯔ ꯎꯀꯤल ꯑꯃꯅꯤ ꯑꯗꯨꯕꯨ ꯖꯥꯗꯨ ꯇꯧꯕꯤ ꯅꯨꯄꯤ ꯐꯥꯔꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯦꯗꯗꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯥꯅ ꯅꯣꯡꯃꯗ ꯃꯤꯅꯤꯃꯝ ꯅꯨꯄꯤ 10ꯒꯤ ꯊꯋꯥꯏ ꯖꯥꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯙꯔꯃ ꯉꯥꯛꯄ ꯃꯤ ꯑꯃꯒꯨꯝ ꯆꯠꯂꯝꯃꯤ꯫ ꯒꯣꯞꯅ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯟꯈꯤ꯫ ꯃꯥꯕꯨ ꯏꯇꯤꯍꯥꯁꯇ ꯋꯤꯆ ꯐꯥꯏꯟꯗꯔ ꯖꯣꯔꯅꯦꯜ ꯀꯧꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯖꯥꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯇꯥꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯕꯤꯆꯥꯔ ꯇꯧꯕꯗꯤ ꯇꯨꯡꯒꯤ ꯋꯥꯅꯤ, ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯍꯥꯠꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯕꯤꯆꯥꯔ ꯇꯧꯔꯕꯁꯨ ꯃꯥꯒꯤ ꯑꯣꯏꯅ ꯋꯤꯠꯅꯦꯁ ꯄꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯊꯣꯛꯄꯤꯔꯝꯗꯦ꯫ ꯑꯅꯥꯕ ꯑꯁꯦ ꯌꯨꯔꯣꯞꯇ ꯅꯠꯇꯅ ꯏꯪꯂꯟ ꯑꯃꯦꯔꯤꯀꯥꯗ ꯁꯟꯗꯣꯛꯈꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯂꯦꯝ ꯁꯤꯇꯤꯗ ꯋꯤꯆ ꯇ꯭ꯔꯥꯌꯦꯜ ꯌꯥꯝꯅ ꯊꯤꯅ ꯆꯠꯊꯈꯤ꯫ ꯃꯔꯥꯜ ꯂꯩꯖꯗꯕꯤ ꯅꯨꯄꯥ ꯌꯥꯝꯅ ꯍꯥꯠꯄꯤꯈꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯋꯤꯆ ꯇ꯭ꯔꯥꯌꯦꯜꯒꯤ ꯃꯔꯝ ꯀꯌꯥꯃꯔꯣꯝꯅꯤ ꯍꯥꯏꯔꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯝꯕꯗꯤ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯡꯊꯤꯕꯗꯒꯤꯁꯨ ꯑꯣꯏꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯥ ꯑꯃꯅ ꯃꯄꯥ ꯃꯃꯥꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯐꯪꯒꯦ ꯈꯜꯂꯕꯗꯤ ꯃꯆꯟ ꯅꯨꯄꯤꯕꯨ ꯖꯥꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯔꯒ ꯍꯥꯠꯍꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯕꯨ ꯄꯥꯝꯖꯔꯨꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯥꯗꯨ ꯇꯧꯕꯤꯅꯤ ꯍꯥꯏꯖꯤꯜꯂꯒ ꯍꯥꯠꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯋꯥ ꯑꯃꯅ ꯃꯇꯨꯗꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯖꯥꯗꯨꯒꯤ ꯃꯔꯥꯜ ꯁꯤꯔꯒ ꯍꯥꯠꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯔꯣꯞ ꯑꯃꯦꯔꯤꯀꯥꯗ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯅꯕꯤ ꯑꯁꯤ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯐꯝ ꯃꯐꯝꯗ, ꯈꯨꯗꯝ ꯑꯣꯏꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯤ꯫